ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯤꯒꯤ MLA ꯊꯣꯛꯆꯣꯝ ꯂꯣꯀꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯑꯃꯗ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯒꯕꯔꯅꯔꯅ ꯗꯥꯏꯇ ꯄꯨꯒꯗꯕꯅꯤ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯌꯥꯎꯔꯦ ꯑꯣꯖꯥ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯦꯁ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯒ IDPꯁꯤꯡꯁꯦ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩꯈꯤꯕꯅꯦꯕ ꯑꯣꯖꯥ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯣ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕꯇ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯀꯩꯅꯣꯅ ꯒꯕꯔꯅꯔꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥ ꯋꯥꯐꯝꯁꯤꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤ ꯃꯁꯤꯗꯤ ꯒꯕꯔꯅꯔꯅ ꯄꯨꯒꯗꯕꯅꯤ ꯑꯗꯨꯅ ꯄꯨꯒꯗꯕꯅꯤꯅ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯅꯠꯇ꯭ꯔꯒ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯥꯏꯠꯇꯒꯤ ꯍꯧꯖꯤꯛꯇꯤ ꯔꯨꯂꯤꯡ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅꯀꯣ ꯒꯣꯔꯃꯦꯟ ꯉꯥꯛꯄꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯃꯔꯣꯝꯗ ꯒꯣꯔꯃꯦꯟꯒꯤꯗ BJP ꯒꯣꯔꯃꯦꯟꯗ ꯍꯥꯏꯇꯥꯔꯦ ꯇꯥꯏꯅꯔꯝꯒꯗꯕ ꯃꯌꯥꯝꯁꯤꯡꯗꯣ ꯍꯧꯖꯤꯛ ꯒꯕꯔꯅꯔꯗ PR ꯂꯩꯔꯝ ꯂꯣꯏ ꯇꯥꯏꯅꯕ ꯋꯥꯅꯦꯕꯀꯣ ꯃꯁꯤ ꯑꯣꯏꯊꯣꯛꯑꯣꯏꯗꯧꯕ ꯄꯣꯠꯅꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯑꯣꯏ ꯃꯁꯤ ꯑꯣꯏꯊꯣꯛꯀꯗꯕꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯗꯤꯄꯣꯔꯠ ꯇꯧꯅꯕ ꯍꯣꯠꯅꯕ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯀꯥꯔꯇꯦꯜ ꯃꯌꯥꯝ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯐꯣꯔꯦꯁꯠ ꯂꯦꯟꯁꯤꯡ ꯀꯛꯊꯠꯂꯒ ꯐꯣꯔꯦꯁꯠꯀꯤ ꯎꯃꯪꯁꯤꯡ ꯀꯛꯊꯠꯂꯒ ꯄꯣꯄꯤ ꯊꯥꯔꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯒꯤ ꯇꯧꯔꯤꯕ ꯀꯔꯕꯥꯔꯁꯤꯡꯁꯦ ꯃꯨꯊꯠꯁꯤꯅ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯃꯄꯨꯡ ꯐꯥꯅ ꯍꯥꯟꯅ ꯄꯨꯟꯅ ꯁꯧꯒꯠꯃꯤꯟꯅꯗ꯭ꯔꯤ ꯐꯥꯎꯗꯤ ꯚꯣꯠꯀꯤ ꯌꯦꯡꯉꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯅ ꯌꯥꯅꯕ ꯉꯥꯡꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯇꯥꯔꯒꯗꯤ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛꯁꯨ PR ꯃꯅꯨꯡꯗ ꯆꯠꯊꯔꯤꯕ ꯑꯔꯥꯟꯕ ꯕ꯭ꯔꯤꯒꯦꯗ ꯑꯣꯐꯤꯁꯥꯔ ꯑꯩ ꯉꯁꯥꯏ ꯉꯥꯡꯕ ꯍꯧꯒꯦ ꯇꯧꯔꯝꯕꯗ ꯈꯔ ꯌꯥꯎꯈꯤꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯉꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯃꯣꯏꯅ ꯆꯠꯊꯕ ꯑꯔꯥꯟꯕꯁꯤꯡꯁꯦ ꯃꯣꯏ ꯁꯨꯃꯥꯏꯅ ꯉꯥꯡꯅ ꯂꯩꯉꯥꯏ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯑꯃ ꯉꯔꯥꯡꯁꯦ ꯇꯥꯔꯤꯛ 9 ꯑꯣꯏꯔꯝꯒꯅꯤꯀꯣ ꯇꯥꯔꯤꯛ 8 ꯑꯣꯛꯇꯣꯕꯔ 2025 ꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯥꯔ ꯏꯝꯐꯥꯜ ꯏꯁ ꯄꯣꯔꯣꯝꯄꯥꯠ ꯑꯗꯨꯒ ꯁꯣꯏ ꯇꯧꯔꯤꯁꯤꯅ PS ꯄ꯭ꯔꯦꯃꯤꯂꯥ ꯍꯥꯏꯕ ꯑꯃꯈꯛꯅ ꯊꯣꯛꯑꯦꯕ ꯇꯥꯔꯤꯛ 9ꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯑꯒ ꯇꯥꯔꯤꯛ 10 ꯐꯥꯎꯕꯗ on or before 10 ko ngasi ga tani ko lei piri matam je man nipan gi atheng ne tolei je mamma ganda ko koina uri se masi thaga nei se sida it is hereby informed to all the farmer affected by the recent flood September 25 to submit all relevant documents GPS photograph land document tenant certificate bank passport Aadhaar or on or before hojiki 10 October at the office of the district agriculture officer Imphal East and tholei neba akhoi gi Laumi Praja Ichinlau Singda, Ikoi Sumaina, Matam, Makogi, Chiesang, Samitoro, and Pibabu, Ahinga Makaki notification to a PB Abra. Cheesy, Makoina, Ojixi PR, Manuni, Equator Kaim, the Kanam, Kaim, the Wunga Maroi, Equina Tojico Sirasin, and Toba, and I have Makoi, even officers may have brigade may have Mamana Tore, Habadu, Masimogi, department and party, commissioner Lerangani, secretary Lerangani, director Lerangani, Mayam Singuni Yard and Torino Troshi possible. Notification Musmaina, Mangatani Pimpini, Nahan as September gi, Potubu September, Huzik, October, almost Tanghaicha Labugumanico, was it Tarik Mapan or Sisico, Numitarani, Hojala, September, Toki Pose. Other the Ellis submission Tobodo, Numitarani Tamkaima Piraga, tenant certificate low camp with Jangani. At Shumba, Yaro, the Wapot Mayama, Toxin Banam Food, Adonasi or a Dagadi, Moy Kanasanaba, Manung, the Fricau, the Pasha, Lona Hapson of Gangu Haitare, Sumaita Umali, the Pau Daga, and even palm oil palm plantation, Yama Labine, Mogi, Egripan, Masishu, Aina Tavada, Lupalising, Yankay Kano, Piruga, Amu Tankai Hangal or Hybrid no Pachado, 50%, Ising Yakina Tamane, 16,000 per hectare or Manado, Pachapi Toki, Sindugi, 50% Hangal went over Kersulay and Tire. I don't know, quite Huzik direct benefits transfer to Mokogi, Aduto Boka High one, and then Masihurani and Hurala de Adam Hazanadum Huran Bazani, Dadon Sumbale, Rumayam Sing, Ubu, the Equidi, the Shang Haraga, the Equilevax, the Equina Huziksi, Hiding is Equina Mogi, Sasandu, Halapam, is a Makoiso, the Madrid, the Pyramiba, MLA Minister, of Chasing Yauda Banate. Adu Madugi Port Madugi do Equina Madugi do Equina Uzikido Aina Tenazare, training Gaitoki, Pachalupa, Lactara, Habitariko, Madigi Tobala, Muslim Impalages, Kimadu, 50% gi cannot do Lactara, 50% department, Locricani Hiba Paw, Malay, Pickle or Hibama, Sigi Post in a Equiniam, no Ingisico. Then Equi Narang Tarik Taruki, Infal Times, evening the Haitare, Madrid Equina Hakibo published over news, Amada Equi Patanjali, Food Limitedska, Department, people report ka, Anisi, Kenny have a potamasu, equation minor, Sumi, Aduga, Department, Madugi Potuka, minor canary no have a potuneva. Adana, Manipur oil palm target district sing cano, the gizing the Pashame Mama sing it district sings the Kaitoka, Nasagi, Equigi, 16,000 per hectare to the go. Hectare Mayamagi sing is a got a Kaitoka and the Madu, Mogi, Kusabi meet Tamaga, Haitar, broker Tamaga, Pachai, and Navagi, Paumalay, other Equina Kale, as Masigi Potse,
ꯑꯩꯈꯣꯏꯅ RTI ꯊꯥꯔꯒ ꯇꯧꯔꯒꯁꯨꯀꯣ ꯃꯣꯏꯅ ꯁꯦꯜ ꯄꯥꯝꯗꯅ RTI ꯊꯥꯔꯛꯏꯅꯦ ꯍꯥꯏꯔꯅꯦꯅꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯤꯗꯩꯁꯤꯗ ꯍꯥꯏꯍꯧꯕ ꯋꯥꯅꯤ RTI ꯊꯥꯕꯁꯦ ꯑꯩꯈꯣꯏꯅꯒ ꯊꯥꯕꯗꯤ ꯇꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯇꯥꯔꯀꯥꯟꯗ ꯃꯗꯨꯃꯁꯤꯡ ꯍꯥꯏꯒꯦꯅ ꯊꯥꯕꯗꯤ ꯑꯣꯏꯖꯁꯅꯨꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯜ ꯄꯥꯝ ꯊꯥꯒꯗꯕ ꯂꯧꯃꯤ ꯀꯌꯥꯗ ꯄꯩꯁꯥ ꯀꯌꯥ ꯄꯤꯊꯈ꯭ꯔꯒꯦ ꯍꯥꯏꯕꯁꯤꯐꯥꯎꯗ ꯃꯄꯨꯡ ꯐꯥꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯏꯝꯐꯥꯜ ꯇꯥꯏꯝꯁꯅ ꯍꯟꯗꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯐꯖꯅ ꯇꯥꯔꯤꯛ 6 ꯑꯃ ꯐꯣꯡꯉꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃꯒ ꯐꯣꯡꯈꯤꯕ ꯃꯈꯣꯏꯒꯤ ꯑꯔꯥꯟꯅꯕ ꯇꯧꯁꯤꯡꯁꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯜ ꯄꯥꯝꯒꯤ ꯊꯥꯒꯗꯕ ꯂꯧꯃꯤꯁꯤꯡꯗꯨꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯗꯤꯇꯦꯜꯁ ꯄꯤꯌꯣ ꯃꯣꯏꯗꯤ GPS ꯀꯩꯅꯣ ꯌꯥꯎꯒꯗꯕꯅꯤ ꯑꯗꯨ ꯂꯣꯀꯦꯁꯟ ꯌꯥꯝ ꯌꯥꯎꯕꯅꯦꯕ ꯁꯤ ꯄꯤꯌꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯃꯣꯏ ꯄꯤꯕ ꯉꯝꯅꯤ ꯊꯥꯖꯗꯦ ꯑꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯗꯨꯒꯤ ꯐꯟ ꯀꯌꯥ ꯊꯥꯗꯔꯛꯈ꯭ꯔꯦ ꯀꯌꯥ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯀꯥꯏꯕꯁꯦ ꯃꯈꯣꯏꯗ ꯂꯣꯏꯁꯤꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠ ꯈꯔꯗꯤ ꯂꯩꯕꯅꯦꯕꯀꯣ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯗꯨ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯕꯅꯣ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯅꯣ ꯈꯪꯗꯅ ꯂꯣꯏꯁꯤꯜꯂꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯁꯕꯁꯤꯗꯤꯅꯦꯅ ꯄꯤꯈꯤꯕ ꯃꯣꯏꯗ ꯀꯩꯅꯣꯗ ꯄꯤꯈꯤꯕ ꯃꯌꯥꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯗꯨꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯟꯠ ꯄꯦꯃꯦꯟꯠ ꯑꯦꯗꯚꯥꯏꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯣꯏꯒꯤ PPA ꯑꯃ ꯂꯩꯕꯅꯦ ꯃꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯗꯨ ꯄꯤꯌꯨ ꯀꯥꯏꯅ ꯊꯥꯕꯗ ꯑꯗꯨꯝ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯦ ꯑꯗꯨꯝ ꯑꯣꯏꯜ ꯄꯥꯝ ꯄꯥꯏꯔꯤꯁꯤꯡꯁꯦ ꯃꯀꯣꯛ ꯉꯥꯎꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯊꯥꯗꯈꯤꯕ ꯁꯦꯟꯐꯝ ꯀꯌꯥꯅꯣ 50% 10 ꯂꯥꯛ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯏꯝꯐꯥꯜꯗ ꯇ꯭ꯔꯦꯅꯤꯡꯒꯤ ꯑꯣꯏꯅ ꯀꯥꯏꯊꯣꯛꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯇ꯭ꯔꯦꯅꯤꯡ ꯀꯃꯥꯏꯅ ꯇꯧꯈꯤ ꯇ꯭ꯔꯦꯅꯤꯡꯗ ꯃꯤ ꯀꯌꯥ ꯇꯤꯟꯈꯤ ꯇ꯭ꯔꯦꯅꯤꯡꯗ ꯂꯥꯛꯄꯁꯤꯡꯗꯨꯒꯤ ꯐꯣꯇꯣ ꯅꯠꯇ꯭ꯔꯒ ꯔꯦꯀꯣꯔꯗ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯗꯤꯇꯦꯜꯁ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯗꯀꯣ ꯁꯤ ꯑꯗꯨꯝ ꯍꯪꯕꯗ ꯀꯩꯝꯇ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯋꯦꯗꯔ elected ꯃꯌꯥꯝꯕꯨ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯒꯣꯕꯔꯅꯔꯅ ꯌꯦꯡꯁꯤꯜꯂꯀꯥꯟꯗ PR ꯂꯩ ꯃꯅꯨꯡ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯁꯤ ꯁꯂꯥꯛ ꯁꯥꯔꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯑꯣꯄꯟꯂꯤ ꯊꯣꯛꯑꯀꯥꯟꯗ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯡꯂꯤ ꯁꯦꯜ ꯈꯛꯀꯤ ꯈꯟꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛ ꯈꯔꯗꯤ ꯇꯧꯕ ꯃꯊꯧ ꯇꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯦꯟꯇꯛꯅ ꯊꯝꯖꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ